Matamgi Manipuri Wari channel asibu tabiriba khwai pomnamakpu taramna okjari ngasisu mahausagum Ojagi Lamhenbi yankai mari suba tangkak amuk boduna lakjari mayam punna taminarasi Renbirgi watu tabada punsibado tumina phamaga leiba ngamsilakdri mamaitagi sintharakliba pirangdo sasa taithokladuna khonjaldo tablap hairagli itaw ay tasing nalankre. Tasing nalankre ba wahay sinatana. Tamoy sida hayning pa wahay kaya malay rabaso. Hay ba nga bagi pangalaytre. Ay naitaw da waraw ba nung hay tabaso ka syulayte. Iral gitan dini isa na yajay. Aduga itaw lahay sida gilap to cry ba doso ay ngam kibayay. Ay haw jumang yung tatok to na jat cry ba doso jat kibang ngam gani. Adobo itaw ay isa nang hamloy do dumadi itaw na haibada yade hay duna waraw bigano ko ay tasing hairabada itaw ay melay galuhong bangamla aduga ay gipunsigi nangsi sayawsi lahay jita oikri magi wakal kautopaso ay ngamgada bumandra itaw Renbredo taba ngamlagdraduna punsibagi mamayduda amukaso kinagthanjalakli aduga yam sauna ngangladuna hairagli nangisay ay mo sidribro ha wa makayam tarakana yam thuno jatkro aduna drade imung selan thoani punsibasu chalamdaiduda hainingbo hai kharadudi hairamnagi matago makha tarakli nangna piningba jarak bibiu ay kemda saudida adugo angang oiringaidage nang ay nungsinana tinarakpani Aingi soikraba kumthangsina maram oiraga marupki nungsinaba maridumadi tanarasi haibadudangde adumatangde haigano Aingi punsisina lairi makai ningamdana dum laikrani tungkoina nungsinana loina kise ai tasangna lali itaw wai kharasi hairaga punsibado phuk haugalaga magi pirosingdo sasat habjali renbirso mamai dunon thaduna lei punsibabu khamnudri makhodo khodam tasilaga tumina phamdana lairi Asomdana lai jade mapana thongsulon sinbiramlabanina Renbergi kana tangnaribado karimta tadri phamung mayayda phamnaga manada thangaladuna thangnaba kada kari tawriba munna tajai adubo chikmok lawbagi khonjal amata tadabaduda machinna taplo sholi aya kamtaga mani mukhol thokdi akoi tamojana so sarga khangnam se arjalo he god adum dangdi hanbiramuba wakhal yam santi oina phamungdaga lomna tum thari Asomda punsibaso firoloishin belarduna trolley do pairaga renbirda mungtanging namladuna itaw ay chaluki wahi saharam laga punsibado tapna thorakli renbirda punsiba jatkrido mamaido hangalanga haifet pau yanglakti punsiba thongjundoda japlebladuna lainjigi thongdoda haifet ningamdana yangladuna wakhalduda shukhalli angang ay chaluki ko nongmana traga nongmadi nang ay lapnabagi mikupse lakini khanda yam ki jakibani adubu ngasidi ekhoinigi matam yoramal ai nang bunungsi tasena nangna ai munungsi ba mak toirabadi ai munghairamuko ai nang busoitana logula kani jalamdaida wahi ama phaw hairam haiduna nang ai bu warau kanuko milu dai haurakliba pirang singdo amuktangda makhutuna dai thoklaga makhara kum tharagli Sumang yawmaga mamaydo lay khalaglaga lainjigi kaduda amuktang yang namladuna yam thuna jatkri itaw nangay buwaraw ganuko nang ginungsibago ay nalamang kang natalatpiri mapung papangam hanggidri oy bayaro daba minungsi oy bagi ay na minungsi kang daba misak amagisak tamlaw kibani nangga akoy bimaga panalaka manong sinarapaso laijase nanggiti na jali nanggi sadun Nakoy ani punsilambi chatminabasu yaro aduga sumathakta noiga khoga yengnarubaso yam khenakre aduk sanga chawba paisa paiba imungduda kari sunatabi agi chalsina mangoiba matik jadi baba hoina so aigi chanbo tathi tawbigani aduda sunati ai khangna luhongbusi kairaga baba bu miya mamangduda mai chophanbaso ai pamdre wakal si khana kanaran berdo phamungda longna tumthai mamaidu tapna lei thoraklaga punsibagi tumphamduda ihang hanglambaduda amukshu nungaijade Renbir summit kaklam phawbo isindena ahingdu hawkri nongalamdaigi ojek wayaso jek hongnaragli mahausa oirabadi matamdo punsibagi lairik paba matamni
ꯄꯨꯟꯁꯤꯕ ꯂꯩꯔꯝꯂꯕꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯦꯕꯜ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯂꯤ ꯄꯨꯟꯁꯤꯕꯁꯨ ꯐꯝꯕ ꯎꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯂꯥꯏꯖꯒꯤ ꯐꯣꯟ ꯄꯥꯏꯍꯧꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯤ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ ꯂꯥꯏꯖꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯕꯦꯃꯥ ꯕꯦꯃꯥ ꯂꯥꯏꯖꯁꯨ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯇꯝꯆꯥ ꯄꯨꯟꯁꯤꯕꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯏꯖꯗꯣ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯀꯅꯥ ꯍꯥꯏꯖꯤꯜꯂꯨꯅꯣ ꯇꯥꯝꯆꯥꯒ ꯑꯩꯒ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯔꯟꯕꯤꯔꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯛꯅ ꯊꯥꯖꯤꯜꯂꯤ ꯂꯥꯏꯖꯁꯨ ꯃꯕꯨꯡꯅ ꯐꯨꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯁꯣꯏꯗꯅ ꯈꯪꯂꯝꯂꯅꯤ ꯈꯪꯉꯤ ꯍꯟꯗꯛꯇꯤ ꯃꯆꯤꯟꯗꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨꯃꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯔꯟꯕꯤꯔꯁꯨ ꯃꯃꯥ ꯃꯄꯥ ꯇꯥꯈꯤꯅꯤ ꯄꯥꯈꯠꯅ ꯌꯥꯝ ꯁꯥꯎꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯏꯔꯥꯡ ꯑꯁꯥꯝ ꯐꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯕꯨ ꯅꯪꯅ ꯃꯔꯤ ꯂꯩꯅꯔꯒ ꯂꯩꯔꯝꯂꯤꯕ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯒꯦ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯗꯣ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ ꯀꯞꯄꯗꯣ ꯃꯄꯨꯡ ꯐꯥꯅ ꯀꯞꯇꯕꯒꯤ ꯍꯤꯛ ꯍꯤꯛ ꯇꯧꯔꯛꯂꯤ ꯔꯟꯕꯤꯔꯁꯨ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯏ ꯅꯪꯅ ꯍꯧꯕ꯭ꯔꯥ ꯄꯨꯟꯁꯤꯕꯅ ꯍꯧꯕ꯭ꯔꯥ ꯂꯥꯏꯖꯁꯨ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯂꯤ ꯑꯩꯅ ꯍꯧꯕꯅꯦ ꯙꯥꯝꯆꯥꯅꯗꯤ ꯌꯥꯝ ꯌꯥꯖꯗꯕꯅꯦ ꯑꯩꯅ ꯅꯝꯗꯅ ꯌꯥꯍꯟꯕꯅꯦ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯟꯕꯤꯔꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯈꯨꯄꯥꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯛꯂꯤ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯤ ꯔꯟꯕꯤꯔꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯉꯥꯡ ꯉꯝꯕꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯣ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦꯗ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝ ꯂꯥꯕ ꯅꯪꯅ ꯁꯨꯒꯥꯝꯅ ꯂꯝ ꯍꯦꯜꯂꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯗꯥꯏ ꯐꯣꯟꯒꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯊꯧꯕꯥꯜꯗ ꯃꯥꯃꯍꯣꯏꯗ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯂꯩꯒꯗꯧꯅꯤ ꯋꯥꯐꯝꯁꯦ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯈꯪꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛ ꯄꯨꯟꯁꯤꯕꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯃꯊꯪ ꯊꯥꯗ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯀꯥꯏꯕꯁꯨ ꯌꯥꯔꯣꯏ ꯅꯪꯒꯨꯝꯕ ꯄꯦꯠ ꯂꯥꯎꯕꯤ ꯑꯃꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯆꯪꯂꯨꯕ ꯌꯥꯔꯣꯏ ꯔꯟꯕꯤꯔꯅ ꯄꯨꯟꯁꯤꯕ ꯆꯠꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯃꯊꯪ ꯊꯥꯗ ꯇꯥꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯇꯞꯅ ꯀꯝꯂꯝꯕꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯈꯠꯂꯛꯂꯤ ꯔꯟꯕꯤꯔꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ ꯃꯈꯣꯜ ꯍꯧꯅꯒ ꯀꯞꯄꯀꯅꯨ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯍꯣꯏ ꯇꯥꯔꯒ ꯂꯥꯟ ꯁꯥꯔꯅꯤ ꯄꯨꯟꯁꯤꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯝ ꯈꯟꯕꯅꯤ ꯂꯨꯍꯣꯡꯕꯁꯨ ꯅꯨꯃꯤꯠ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯃꯨꯡꯁꯤꯗ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯕ ꯌꯥꯔꯣꯏ ꯍꯌꯦꯡꯃꯛ ꯅꯪ ꯊꯧꯕꯥꯜꯗ ꯆꯠꯀꯗꯕꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯔꯟꯕꯤꯔꯗꯣ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯃꯣꯟꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯆꯤꯟꯗꯨꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯙꯥꯝꯆꯥ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯙꯥꯝꯆꯥ ꯑꯩ ꯊꯅꯝꯃꯒ ꯅꯪ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯥꯏꯗꯩꯗꯦ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯆꯠꯂꯤꯅꯣ ꯙꯥꯝꯆꯥ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯙꯥꯝꯆꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯒ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯃꯝꯂꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯥꯗ ꯑꯃꯨꯛ ꯇꯄꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯇꯣ ꯁꯠꯂꯦ ꯂꯥꯏꯗꯤꯗꯨꯃ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯣꯜꯂꯗꯨꯅ ꯃꯆꯤꯟꯅ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯅꯣꯏꯅ ꯊꯦꯡꯂꯝꯅꯤꯅ ꯑꯩꯗꯤ ꯙꯥꯝꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩ ꯙꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯗꯣ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯤ ꯌꯨꯝꯖꯥꯎꯗꯨꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯃꯃꯥ ꯍꯣꯏꯒꯤ ꯀꯥꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯆꯞꯊꯔꯗꯨꯅ ꯃꯃꯥ ꯕꯕꯥ ꯑꯩꯅ ꯏꯌꯥ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯦ ꯍꯌꯦꯡ ꯁꯪꯒꯣꯝ ꯆꯥ ꯂꯣꯜꯂ ꯉꯥꯏꯔꯝꯃꯨꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯈꯨꯅꯤꯡꯗꯨ ꯀꯪꯂꯗꯨꯅ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯗꯥꯏꯗ ꯅꯪ ꯆꯠꯂꯤꯗꯣ ꯂꯥꯏꯖꯗꯣ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯈꯪꯂꯦꯞ ꯂꯦꯞꯂꯤ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯁꯥꯒꯠꯂꯤꯕ ꯑꯁꯥꯗꯨꯃꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯡꯆꯩ ꯆꯩꯈ꯭ꯔꯦ ꯃꯆꯤꯟꯗꯨ ꯄꯦꯔꯤ ꯇꯧꯔꯛꯂꯤ ꯔꯟꯕꯤꯔꯗꯣ ꯁꯥꯎꯅ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯇꯥꯗꯅꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯕꯤ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯈꯠꯂꯛꯂꯤ ꯂꯥꯏꯖꯁꯨ ꯀꯞꯂꯤ ꯔꯟꯕꯤꯔꯒꯤ ꯈꯨꯠꯇꯨꯗ ꯌꯥꯜꯂꯗꯨꯅ ꯙꯥꯝꯆꯥ ꯁꯦ ꯑꯩ ꯊꯥꯗꯣꯛꯑꯣ ꯙꯥꯝꯆꯥ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯉꯝꯂꯣꯏ ꯍꯥꯏꯕ ꯔꯟꯕꯤꯔꯗꯣ ꯆꯤꯡꯕ ꯂꯦꯞꯇꯦ ꯃꯆꯤꯟꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯀꯞꯀꯅꯨ ꯅꯪꯅ ꯁꯨꯒꯥꯝꯅ ꯂꯝ ꯍꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯈꯣꯏꯕꯨ ꯌꯣꯟꯊꯣꯛꯂꯒꯦ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯋꯥꯅꯦ ꯋꯥ ꯉꯥꯡꯉꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯇꯥꯈꯤꯅꯤ
ꯌꯥꯝ ꯊꯨꯅ ꯁ꯭ꯇꯦꯔꯁꯦ ꯀꯥꯈꯠꯂꯣ ꯊꯕꯥꯁꯨ ꯂꯥꯏꯖꯅ ꯀꯞꯄꯗꯣ ꯍꯥꯏꯐꯦꯠ ꯇꯥꯕꯗꯨꯗ ꯂꯣꯡ ꯍꯧꯒꯠꯂꯛꯂꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯔꯟꯕꯤꯔꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯆꯤꯡꯂꯤꯕꯗꯨ ꯎꯕꯗ ꯊꯕꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯟꯕꯤꯔꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯝꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯔꯟꯕꯤꯔꯁꯨ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯁꯠ ꯊꯥꯗꯣꯛꯂꯤ ꯂꯥꯏꯖꯗꯣ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯝꯂꯒ ꯎꯄꯥꯏ ꯂꯩꯇ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯔꯨꯝꯗ ꯇꯐꯤꯡ ꯆꯦꯟꯈꯠꯈ꯭ꯔꯤ ꯊꯕꯥꯁꯨ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣ ꯔꯟꯕꯤꯔ ꯅꯣꯏꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯑꯃꯁꯤꯅ ꯀꯞꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯔꯟꯕꯤꯔꯗꯣ ꯃꯃꯥꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗꯦ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯔꯨꯝꯗ ꯔꯞ ꯆꯪꯂꯛꯂꯤ ꯊꯕꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯔꯟꯕꯤꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯂꯥꯏꯖꯁꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯝꯂꯗꯨꯅ ꯃꯈꯣꯡꯗ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯒ ꯂꯩꯔꯝꯂꯤ ꯔꯟꯕꯤꯔꯗꯣ ꯍꯦꯛ ꯆꯤꯡꯂꯛꯄꯒ ꯐꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯗꯨꯅ ꯂꯥꯏꯖꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯀ ꯂꯤꯠꯂꯒ ꯂꯣꯠꯅ ꯆꯠꯀꯦꯒ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯒ ꯈꯪꯕ꯭ꯔꯣ ꯍꯥ ꯊꯕꯥꯗꯨ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯪꯕꯁꯨ ꯑꯝꯇ ꯈꯨꯝꯗꯦ ꯄꯨꯟꯁꯤꯕꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪꯗ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨꯕ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯒꯦ ꯋꯥꯐꯝꯁꯦ ꯕꯕꯥ ꯈꯪꯍꯟꯒꯨꯝꯁꯦ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯄꯨꯟꯁꯤꯕꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯊꯕꯥꯗꯣ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯂꯒ ꯌꯥꯝ ꯉꯛꯅ ꯍꯥ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯄꯨꯟꯁꯤꯕꯒ ꯑꯩꯁꯨ ꯉꯔꯥꯡꯗ ꯈꯪꯕꯅꯤ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯃꯣ ꯏꯃꯥꯅ ꯑꯩ ꯃꯁꯤ ꯉꯥꯡꯁꯦ ꯋꯥ ꯈꯔ ꯍꯥꯏꯔꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯊꯕꯥꯗꯣ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯔꯟꯕꯤꯔꯁꯨ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯙꯤꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯥꯏꯖꯗ ꯎꯠꯊꯣꯛꯇ꯭ꯔꯤ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯁꯧꯔꯞ ꯍꯥꯏꯔꯛꯂꯤ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯕꯕꯥꯒꯤ ꯐꯣꯟ ꯂꯧꯔꯒ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕ ꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯀꯗꯥꯏ ꯅꯪꯅ ꯂꯤꯠꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯑꯣ ꯂꯥꯏꯖꯗꯣ ꯃꯆꯤ ꯂꯦꯡꯗꯦ ꯁꯨꯠ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯔꯟꯕꯤꯔꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯊꯥꯗꯨꯅ ꯕꯦꯃꯥ ꯐꯨꯔꯤꯠꯁꯨ ꯂꯧꯊꯣꯔꯣ ꯍꯥꯏꯕꯅꯤ ꯔꯟꯕꯤꯔꯗꯣ ꯑꯃꯨꯛꯀꯁꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗ ꯂꯨꯛꯊꯔꯒ ꯃꯅꯥꯇꯣꯟꯗꯣ ꯊꯨꯠ ꯆꯤꯡꯈꯠꯂꯗꯨꯅ ꯍꯤꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯇꯝꯆꯥ ꯑꯩ ꯅꯣꯏ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯒꯦꯕ ꯑꯗꯣ ꯀꯥꯁꯤꯗꯩ ꯍꯦꯟꯗꯣꯛꯀꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯒꯦ ꯊꯧꯕꯥꯜꯗ ꯂꯩꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯂꯩꯈ꯭ꯔꯒꯦ ꯕꯕꯥꯒꯤ ꯐꯣꯟ ꯄꯥꯏꯒꯅꯣꯁꯨ ꯑꯩ ꯄꯥꯏꯔꯣꯏꯌꯦ ꯑꯗꯨꯕꯨ ꯗꯥꯝꯆꯥꯅ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯃꯥꯒꯤ ꯐꯨꯔꯤꯠꯁꯤ ꯈꯛꯇꯤ ꯑꯩ ꯅꯥꯛꯇ ꯊꯝꯖꯒꯦꯕ ꯃꯁꯤ ꯑꯃꯇꯗꯤ ꯌꯥꯕꯤꯌꯨꯕ ꯗꯥꯝꯆꯥ ꯂꯥꯏꯖꯁꯨ ꯔꯟꯕꯤꯔ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯆꯤꯟꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯤ ꯗꯥꯝꯆꯥ ꯅꯪꯁꯨ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯤꯌꯦ ꯑꯩ ꯗꯥꯝꯆꯥ ꯀꯥꯏꯅꯒꯗ꯭ꯔꯥ ꯌꯥꯝ ꯀꯤꯌꯦ ꯇꯥꯃꯣꯆꯥꯅ ꯑꯩꯁꯦ ꯆꯨꯝꯊꯣꯏꯔꯣ ꯗꯥꯝꯆꯥ ꯅꯪ ꯂꯨꯍꯣꯡꯒꯅꯤ ꯑꯩꯁꯦ ꯑꯁꯦꯡꯕꯩꯔꯣ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯗꯥꯝꯆꯥꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜꯁꯤꯡꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯈꯨꯠꯁꯥꯁꯤꯡꯗꯣ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨꯗ ꯊꯤꯟꯖꯤꯜꯂꯗꯨꯅ ꯃꯁꯝ ꯐꯣꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯁꯣꯝꯗ ꯔꯟꯕꯤꯔꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗꯁꯨ ꯔꯟꯕꯤꯔꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯃꯥꯗ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯊꯕꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯔꯟꯕꯤꯔꯁꯨ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯏꯃꯥ ꯋꯥꯐꯝꯁꯦ ꯕꯕꯥ ꯈꯪꯍꯟꯒꯨꯝꯁꯦ ꯕꯕꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯕꯦꯝ ꯑꯁꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯊꯧꯕꯥꯜ ꯏꯕꯣꯍꯣꯏꯗ ꯊꯤꯟꯗꯣꯛꯈ꯭ꯔꯁꯤ ꯊꯕꯥꯗꯣ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯅꯤꯡꯊꯦꯝꯁꯨ ꯁꯨꯇꯤ ꯊꯣꯔꯛꯂꯒ ꯂꯩꯌꯦꯅ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗ ꯐꯖꯅ ꯁꯤꯟꯅꯔꯒ ꯊꯝꯈ꯭ꯔꯁꯤ ꯏꯃꯥ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯕꯨꯡꯉꯣ ꯌꯨꯝꯗꯒ ꯊꯝꯅꯤꯡꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯑꯩ ꯉꯛꯁꯨ ꯉꯛꯏꯅꯦ ꯃꯥ ꯈꯛꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯕꯁꯨ ꯉꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅꯗꯅ ꯂꯣꯏꯅꯕꯗꯣ ꯑꯩꯗꯤ ꯃꯕꯨꯡ ꯃꯆꯟ ꯂꯣꯏꯅꯔꯤꯕꯣꯏꯅ ꯃꯅꯤꯡꯉꯤꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯇꯁꯦꯡꯕꯗꯤ ꯏꯃꯥ ꯄꯨꯟꯁꯤꯕꯅ ꯂꯥꯟꯗꯦ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯂꯥꯟꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡꯗꯨꯒꯤ ꯇꯨꯡ ꯏꯜꯂꯝꯕꯗꯨꯅꯤ ꯑꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯈꯔꯗꯤ ꯆꯤꯡꯅꯕꯅꯤ ꯅꯄꯥꯗꯁꯨ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯄꯤꯛꯄ ꯇꯥꯍꯟꯈꯤꯕꯅꯤ ꯕꯕꯥꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯊꯦꯡꯅꯍꯧꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯏꯃꯥ ꯕꯕꯥꯅ ꯄꯨꯟꯁꯤꯕꯕꯨ ꯌꯥꯝ ꯈꯟꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯅꯤ ꯑꯗꯨꯃꯛꯅꯁꯨ ꯕꯕꯥꯅ ꯊꯥꯖꯕꯅꯤ ꯃꯣꯏꯅ ꯏꯃꯨꯡꯁꯤꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ
ꯇꯧꯔꯅꯤꯕ ꯊꯕꯛꯁꯦ ꯏꯃꯥ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦꯀꯣ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯏꯕꯨꯡꯉꯣ ꯊꯦꯟꯊꯕ ꯇꯧꯗꯅ ꯉꯁꯤꯃꯛ ꯆꯥꯛ ꯆꯥꯔꯒꯅꯦ ꯅꯆꯟꯅꯨꯄꯤꯁꯦ ꯊꯧꯋꯥꯜꯗ ꯊꯦꯜꯂꯨꯔꯣꯀꯣ ꯄꯥꯟꯖꯤꯅ ꯐꯥꯎꯔꯛꯈꯤꯕ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤꯁꯦ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯄꯨꯟꯁꯤꯕꯁꯦ ꯕꯕꯥꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯛꯁꯤꯗ ꯄꯨꯟꯁꯤꯕꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗ꯭ꯔꯤ ꯑꯗꯨꯁꯨ ꯑꯇꯩ ꯃꯔꯝꯒꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯕꯥꯗꯨꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯝꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯗꯥꯏꯇꯗꯣ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏꯅꯤꯅ ꯄꯨꯒꯗꯕꯅꯤꯅ ꯍꯥꯏꯔꯤ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯍꯥꯏ ꯑꯗꯨꯗꯒ ꯃꯊꯥ ꯁꯥꯎꯔꯅꯨꯀꯣ ꯄꯨꯟꯁꯤꯕꯗꯣ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤ ꯅꯆꯤꯟꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯂꯩꯀꯥꯏꯁꯤꯅ ꯈꯨꯜꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅꯁꯨ ꯉꯥꯡꯅꯔꯣꯏ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯈ꯭ꯔꯁꯅꯨ ꯃꯥꯅꯕꯨ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯇꯞꯅ ꯃꯔꯩ ꯀꯥꯎꯖꯈ꯭ꯔꯁꯅꯤ ꯅꯄꯥ ꯍꯧꯒꯠꯂꯛꯑꯅꯤꯀꯣ ꯅꯄꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯈꯤꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯁꯤꯒꯤ ꯃꯔꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯆꯪꯂꯗꯤ ꯅꯟꯗꯣꯅ ꯂꯨꯍꯣꯡꯕ ꯇꯛꯁꯤꯜꯂꯛꯂꯅꯤ ꯀꯤꯕꯒꯤ ꯌꯨꯝꯒꯤ ꯃꯤ ꯈꯪꯍꯟꯗꯅ ꯗꯦꯜꯂꯤꯗ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯍꯦꯟꯕꯒꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯁꯥꯡꯅ ꯇꯨꯝꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯦꯟꯕꯗ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯦꯟꯕꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯗꯥꯆꯧ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯁꯈꯤ ꯇꯣꯝꯕꯤꯒ ꯎꯅꯔꯝꯗꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯄꯨꯟꯁꯤꯕꯗꯨ ꯃꯀꯣꯛꯇ ꯅꯣꯝꯂꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯅꯔꯝꯗ꯭ꯔꯤ ꯑꯉꯥꯡꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯆꯠꯂꯝꯗꯥꯏꯗꯨꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯗꯥꯆꯧ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯇꯥꯔꯟꯕꯤ ꯑꯣꯏꯔꯝꯕꯒꯤ ꯅꯆꯤꯟꯗꯨ ꯈꯛ ꯇꯠꯂꯒ ꯂꯥꯛꯄꯅꯤ ꯑꯇꯩ ꯃꯄꯨꯡ ꯑꯣꯏꯔꯝꯂꯗꯤ ꯅꯃꯥꯏ ꯑꯄꯨꯝꯕꯗꯣ ꯒ꯭ꯔꯤꯟ ꯀꯥꯔ ꯍꯜꯂꯛꯑꯝꯃꯗꯧꯅꯤ ꯃꯥꯅꯤ ꯔꯟꯕꯤꯔ ꯑꯣꯏꯔꯝꯕꯒꯤ ꯑꯩ ꯐꯕꯅꯤ ꯍꯦꯟꯕ ꯑꯩꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯆꯠꯊꯣꯛꯑꯣꯗ ꯗꯥꯆꯧ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯤ ꯂꯣꯏꯅ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯆꯦꯒ ꯗꯥ ꯂꯩꯁꯦꯝꯕꯒ ꯈꯪꯅꯔꯤꯗꯨꯗꯤ ꯗꯥꯆꯧꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤꯅꯤ ꯑꯍꯦꯟꯕꯗꯣ ꯃꯌꯥꯝꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯄꯨꯟꯁꯤꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯍꯦꯟꯕꯗꯣ ꯃꯈꯥ ꯇꯥꯁꯤꯜꯂꯛꯇꯨꯅ ꯑꯁ ꯗꯥꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅꯅꯦ ꯃꯪꯂꯒ ꯂꯩꯔꯅꯨ ꯑꯁꯣꯝꯗ ꯁꯈꯤꯇꯣꯝꯕꯤꯗꯣ ꯕ꯭ꯔꯖꯇꯣꯝꯕꯤ ꯑꯣꯜꯂꯝꯃꯅꯤ ꯆꯠꯂꯝꯗꯥꯏꯗ ꯎꯅꯔꯛꯇ꯭ꯔꯗꯤ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯨꯗꯅ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯔꯤꯁꯦ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯐꯣꯟꯒ ꯄꯥꯏꯍꯟꯗ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡꯗꯣ ꯔꯟꯕꯤꯔꯅ ꯐꯨꯔꯝꯗꯧ ꯃꯥꯜꯂꯦ ꯐꯨꯔꯝꯃꯅꯤ ꯃꯗꯨꯒꯤ ꯇꯥꯔꯟꯕꯤꯔꯗꯣ ꯃꯆꯤꯡ ꯑꯃꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯥꯆꯧ ꯂꯥꯏꯖꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯀꯞꯂꯝꯃꯅꯤ ꯄꯨꯟꯁꯤꯕꯁꯨ ꯃꯊꯥ ꯁꯥꯅ ꯈꯪꯗꯦ ꯍꯦꯟꯕ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯥꯝ ꯄꯥꯈꯠꯂꯤ ꯁꯈꯤ ꯇꯣꯝꯕꯤꯒꯤ ꯋꯥꯐꯝꯁꯦ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯅ ꯀꯝꯗꯧꯕ ꯗꯥꯆꯧ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯂꯥꯎꯔꯛꯂꯤ ꯆꯠꯊꯣꯛꯑꯣꯗ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯑꯩ ꯈꯪꯗꯦ ꯑꯍꯦꯟꯕꯗꯨ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯂꯗꯨꯅ ꯀꯤꯕꯨ ꯀꯤꯅꯦ ꯗꯥꯆꯧ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯨꯝꯗꯅ ꯕꯥꯆꯧꯅ ꯃꯔꯣꯜ ꯑꯃ ꯃꯈꯦꯜ ꯂꯥꯡꯕꯅꯤ ꯗꯥꯆꯧꯅ ꯑꯃꯨꯛ ꯌꯥꯎꯨꯡ ꯏꯜꯂꯨꯕꯗꯒꯤ ꯅꯨꯄꯤ ꯌꯥꯎꯗꯅ ꯀꯥꯏꯅꯔꯛꯄꯅꯤ ꯃꯔꯛꯁꯤꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯦꯟꯕ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧ ꯁꯥꯕꯅꯣ ꯗꯥꯆꯧ ꯈꯪꯗꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯤ ꯍꯦꯟꯕ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯗꯤ ꯑꯩ ꯀꯩꯝꯇ ꯇꯧꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯃꯥꯒ ꯂꯥꯞꯅꯔꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ ꯍꯦꯟꯕ ꯍꯨꯏꯁ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯗꯥꯆꯧ ꯌꯨꯝꯗꯗꯤ ꯆꯪꯂꯝꯂꯕꯣ ꯆꯪꯂꯝꯗꯦꯗ ꯑꯩꯅ ꯌꯨꯝꯗ ꯆꯪꯂꯒ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯇꯟꯕꯒꯤ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯏꯕꯅꯤ ꯑꯩ ꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕ ꯌꯨꯝꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯍꯦꯟꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯍꯜꯂꯣꯏꯅꯦ ꯄꯨꯟꯁꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯍꯥꯏꯕꯒꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯂꯥꯏꯕꯛꯇ ꯊꯝꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯄꯤꯛꯅ ꯍꯥꯏꯔꯛꯂꯤ ꯍꯦꯟꯕ ꯑꯩ ꯇꯁꯦꯡꯅ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯑꯩꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯗꯤ ꯑꯉꯥꯡꯗꯨ ꯂꯩꯐꯝ ꯈꯪꯂꯝꯃꯣꯏ ꯃꯤꯍꯨꯟꯁꯨ ꯃꯇꯥ ꯑꯃꯅꯤ ꯈꯤꯇꯪ ꯇꯧꯕꯒ ꯁꯤꯅꯤꯗ ꯍꯥꯏꯕꯅꯤ ꯔꯟꯕꯤꯔꯅ ꯐꯨꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯉꯥꯛꯇꯪꯒ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯗꯥꯆꯧ ꯄꯨꯟꯁꯤꯕꯗꯨ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ ꯃꯥ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕꯅꯤ ꯑꯍꯦꯟꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯁꯠ ꯍꯥꯏꯔꯛꯂꯤ ꯗꯥꯆꯧ ꯀꯌꯥꯝ ꯋꯥꯔꯨꯔꯅꯨ ꯑꯔꯤꯕꯒꯤ ꯐꯣꯟꯗ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯄꯨꯟꯁꯤꯕꯗꯨ ꯇꯨꯝꯂꯝꯕꯗꯣ ꯐꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯆꯨꯝꯃꯤꯅꯦ ꯑꯦꯟꯖꯦꯜꯗ ꯑꯝꯇ ꯀꯣꯜ ꯇꯧꯍꯟꯕ ꯑꯍꯦꯟꯕꯁꯨ ꯌꯥꯝ ꯊꯨꯅ ꯐꯣꯟꯗꯣ ꯑꯦꯟꯖꯦꯜꯗ ꯀꯣꯜ ꯇꯧꯔꯤ ꯑꯦꯟꯖꯦꯜꯁꯨ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ
ꯑꯔꯤꯕꯤꯌꯥ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯑꯍꯦꯟꯕꯗ ꯄꯥꯈꯠꯅ ꯌꯦꯡꯂꯛꯂꯤ